ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯨ ꯂꯩꯃ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯇꯣꯟꯕ ꯃꯤꯕꯨ ꯅꯨꯡꯁꯤꯕ ꯍꯩꯇꯕꯤ ꯐꯖꯇꯣꯟꯅꯤ꯫ ꯑꯗꯨꯅ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯥꯒꯤ ꯊꯋꯥꯏꯅꯤ ꯈꯟꯖꯔꯤꯕꯤ ꯃꯃꯧ ꯅꯨꯄꯤ ꯏꯕꯦꯊꯣꯏꯕꯨ ꯃꯄꯥꯝ ꯂꯥꯏꯔꯔꯦ ꯍꯥꯏꯗꯨꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯗ꯭ꯔꯤ꯫ ꯐꯖꯇꯣꯟꯁꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯩꯀꯥꯏꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯆꯤꯟ ꯀꯟꯕꯤ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯅ ꯂꯩꯀꯥꯏꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯠꯇꯅ ꯃꯥꯒ ꯑꯣꯟꯁꯤꯟꯅꯕ ꯇꯟꯕꯗꯒꯤ ꯀꯅꯥꯝꯇꯅ ꯃꯥꯟꯅꯕꯤꯔꯝꯗꯦ꯫ ꯑꯗꯨꯅ ꯐꯖꯇꯣꯟ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯒꯤ ꯃꯥꯅ ꯂꯣꯏꯅ ꯉꯝꯃꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯐꯖꯇꯣꯟ ꯂꯩꯀꯥꯏ ꯀꯣꯏꯔꯨꯔꯒ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯃꯧ ꯅꯨꯄꯤ ꯏꯕꯦꯊꯣꯏꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯇꯥꯟꯖꯥꯅꯤ꯫ ꯐꯖꯇꯣꯟ ꯃꯥꯡꯒꯣꯜꯗꯨꯗ ꯂꯦꯞꯂꯒ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ꯫ "ꯀꯩꯅꯣ ꯏꯃꯨꯡꯁꯤꯕꯨ ꯃꯤ ꯑꯃꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ?" ꯏꯕꯦꯊꯣꯏꯁꯤ ꯃꯅꯦꯝꯕꯨ ꯌꯥꯝ ꯀꯤꯖꯩ꯫ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯕꯗ ꯁꯤꯖꯤꯟꯅꯔꯤꯕꯁꯤꯡꯗꯨ ꯆꯔꯨꯅꯤ꯫ ꯃꯅꯦꯝꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯆꯔꯨꯃꯩꯗꯨ ꯃꯨꯊꯠꯂꯒ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯇꯨꯅ, "ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ?" "ꯑꯩꯅ ꯉꯁꯥꯏ ꯆꯠꯂꯝꯗꯥꯏꯗ ꯊꯝꯂꯝꯕ ꯑꯆꯣꯠꯄ ꯐꯗꯤꯁꯦ ꯍꯧꯖꯤꯛꯁꯤ ꯑꯗꯨꯝ ꯃꯁꯤ ꯂꯦꯡꯗ꯭ꯔ ꯂꯩꯔꯝꯃꯤꯅꯦꯁꯦ." "ꯏꯃꯥ, ꯑꯩꯅ ꯌꯥꯟꯊꯣꯛꯂꯝꯕꯅꯤ꯫ ꯑꯗꯨꯗ ꯅꯆꯥꯅꯨꯄꯥꯅ ꯑꯃꯨꯛ ꯁꯤꯖꯤꯟꯅꯔꯝꯕꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯁꯨ ꯆꯔꯨꯅ ꯆꯥꯛ ꯊꯣꯡꯕꯅꯤꯅ ꯈꯨꯠꯁꯦ ꯊꯥꯗꯣꯛꯄ ꯌꯥꯗꯗꯅ ꯂꯩꯔꯨꯔꯦ." "ꯍꯦ, ꯅꯆꯤꯟ ꯈꯨꯝꯂꯛꯀꯅꯨ! ꯍꯧꯖꯤꯛꯃꯛ ꯐꯗꯤꯁꯦ ꯌꯥꯝ ꯊꯨꯅ ꯌꯥꯟꯊꯣꯛꯎ!" ꯏꯕꯦꯊꯣꯏ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯩꯔꯤꯕ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯗ ꯐꯗꯤꯗꯨ ꯐꯧꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯀꯥꯟꯗ ꯃꯅꯦꯝꯗꯨ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯐꯖꯇꯣꯟꯅ ꯃꯥꯡꯒꯣꯜꯗꯔꯤ ꯍꯦꯛ ꯀꯥꯈꯠꯄꯒ ꯃꯅꯦꯝꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏ꯫ "ꯍꯦ, ꯂꯋꯥꯏ ꯅꯨꯄꯤ, ꯏꯁꯨꯇꯥꯊꯕꯤ! ꯆꯥꯛꯁꯤ ꯆꯦꯡ ꯆꯪꯂꯣꯏꯗ꯭ꯔ ꯇꯧꯔꯤꯁꯤꯕꯣ?" ꯏꯕꯦꯊꯣꯏ ꯏꯃꯨꯡꯗ ꯑꯃꯨꯛ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯥꯛꯈꯨꯝꯒꯤ ꯃꯩꯗꯨ ꯍꯧꯒꯠꯅꯕ ꯃꯩꯈꯦꯠ ꯈꯦꯠꯂꯤ꯫ ꯐꯖꯇꯣꯟꯁꯨ ꯁꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯐꯨꯗꯨ ꯃꯈꯨꯝ ꯍꯥꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏ, "ꯆꯥꯛꯁꯤꯗꯤ ꯁꯧꯒꯪ ꯀꯪꯉꯦꯅ." "ꯏꯃꯥ, ꯃꯩ ꯉꯥꯛꯇꯪ ꯃꯨꯊꯠꯂꯨꯕꯒꯤꯅꯤ, ꯀꯩꯁꯨ ꯇꯧꯔꯣꯏ." ꯐꯖꯇꯣꯟ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇꯨꯗ ꯆꯕꯦꯠ ꯅꯦꯠꯁꯤꯜꯂꯒ, "ꯅꯪ ꯅꯆꯤꯟ ꯈꯨꯝꯕ ꯌꯥꯝ ꯍꯩꯕ꯭ꯔꯥ? ꯍꯥ? ꯅꯆꯤꯟꯁꯦ ꯈꯨꯝꯃꯛꯑꯣꯁꯦ, ꯈꯨꯝꯃꯛꯑꯣ!" "ꯏꯃꯥ, ꯈꯨꯠꯁꯤ ꯅꯥꯕꯅ ꯂꯣꯏꯔꯦ. ꯈꯣꯡꯁꯦ ꯑꯝꯇ ꯂꯧꯊꯣꯛꯄꯤꯌꯨ ꯏꯃꯥ." "ꯃꯤ ꯎꯁꯤꯠꯇꯕ! ꯆꯥꯛꯁꯦ ꯍꯧꯖꯤꯛꯃꯛ ꯊꯤꯔꯛꯎ, ꯑꯩ ꯆꯥꯛ ꯂꯥꯝꯂꯕꯅꯤ." ꯏꯕꯦꯊꯣꯏ ꯀꯞꯂꯤ ꯀꯞꯂꯤ, "ꯏꯃꯥ, ꯆꯥꯛꯁꯦ ꯃꯨꯟꯗ꯭ꯔꯤꯌꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯨ, ꯑꯩ ꯁꯠ ꯂꯣꯏꯁꯤꯜꯂꯛꯅꯕ ꯇꯧꯔꯛꯀꯦ." ꯐꯖꯇꯣꯟꯁꯨ ꯑꯣꯠꯀ ꯌꯥꯎꯅ ꯑꯣꯠꯄꯅꯤꯅ ꯃꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇꯦ꯫ ꯑꯗꯨꯅ ꯆꯐꯨꯗꯨꯗ ꯆꯦꯒꯞꯅ ꯆꯞꯇꯨꯅ ꯊꯥꯡꯒꯠꯂꯒ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯊꯛꯇꯨꯗ ꯖꯣꯔꯣ ꯖꯣꯔꯣ ꯍꯦꯛꯇ ꯍꯩꯊꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯏꯕꯦꯊꯣꯏꯁꯨ ꯁꯥꯕꯅ ꯈꯥꯡ ꯉꯝꯗ꯭ꯔꯗꯨꯅ ꯀꯞꯂꯤ ꯀꯞꯂꯤ, "ꯏꯃꯥ, ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ?" ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯊꯦꯛꯇꯣꯛꯇꯨꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯊꯣꯛꯆꯩ꯫ "ꯍꯦ, ꯁꯤꯗ ꯐꯝꯃꯨ! ꯀꯔꯤꯒꯤ ꯆꯦꯟꯊꯣꯛꯏꯅꯣ? ꯐꯝꯃꯨ ꯁꯤꯗ!" "ꯏꯃꯥ, ꯑꯩ ꯆꯥꯛꯁꯤ ꯊꯤꯔꯛꯂꯒꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯣ." ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯑꯁꯥꯕ ꯈꯥꯡꯕ ꯉꯝꯗ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯐꯠ ꯐꯠ ꯀꯟꯊꯣꯛꯏ꯫ "ꯑꯩꯅ ꯐꯝꯃꯨ ꯍꯥꯏꯔꯗꯤ ꯀꯣꯛ ꯐꯝꯃꯨ!" ꯋꯥꯍꯩꯗꯨꯒ ꯂꯣꯏꯅꯅ ꯂꯥꯛꯇꯨꯅ ꯍꯦꯛꯇ ꯆꯤꯡꯊꯩ꯫ ꯏꯕꯦꯊꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯅ ꯃꯅꯦꯝꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯂꯒ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯏꯕꯦꯊꯣꯏ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ, "ꯃꯣꯏꯗꯥꯗ, ꯑꯩ ꯏꯄꯥꯝꯗ ꯍꯟꯈ꯭ꯔꯒꯦ." ꯄꯥꯔꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ, "ꯀꯔꯤꯒꯤ ꯅꯄꯥꯝꯗ ꯍꯟꯗꯣꯏꯅꯣ? ꯏꯃꯥꯁꯦ ꯆꯀ꯭ꯔꯤ ꯈꯔ ꯀꯟꯕꯅꯤ. ꯅꯪ ꯏꯃꯥꯅ ꯌꯥꯅꯕ ꯃꯇꯝ ꯈꯔꯗꯤ ꯏꯃꯥꯅ ꯄꯥꯝꯕ ꯊꯕꯛ ꯈꯔ ꯇꯧꯔꯒ ꯌꯦꯡꯉꯨ. ꯃꯗꯨꯗ ꯏꯃꯥꯅ ꯅꯪꯁꯦ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯕꯗꯤ ꯏꯕꯥꯅꯤ ꯇꯣꯉꯥꯟ ꯂꯩꯔꯗꯧꯕꯅꯤ." ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯕꯅꯤꯅ ꯏꯕꯦꯊꯣꯏꯗꯨ ꯃꯄꯥꯝꯗ ꯍꯟꯕꯁꯨ ꯉꯝꯗ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯒ ꯄꯥꯔꯤꯅ, "ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯁꯦ ꯃꯁꯥ ꯀꯌꯥ ꯅꯨꯡꯉꯥꯏꯍꯧꯗꯕꯅꯤ. ꯏꯃꯥꯒ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨ." "ꯑꯦ, ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯑꯩ ꯄꯥꯝꯗꯦ, ꯑꯗꯨꯅ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ." "ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯃꯥꯅ ꯆꯥꯛ ꯏꯁꯤꯡꯁꯤ ꯊꯣꯡꯂꯒ ꯆꯥꯕꯤꯌꯣ. ꯑꯩꯅ ꯊꯕꯛ ꯆꯠꯄꯗ ꯅꯃꯧ ꯅꯨꯄꯤꯁꯤ ꯄꯨꯈ꯭ꯔꯒꯦ." ꯐꯖꯇꯣꯟ ꯁꯥꯎꯅ, "ꯀꯔꯤ? ꯅꯪꯅ ꯊꯕꯛ ꯆꯠꯄꯗ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯄꯨꯔꯒ ꯑꯥꯗ ꯀꯩꯗꯧꯅꯒꯦ ꯍꯥꯏꯅꯣ? ꯍꯥ? ꯀꯩꯗꯧꯍꯟꯒꯦ ꯍꯥꯏꯕꯅꯣ?" "ꯏꯃꯥ, ꯅꯆꯥꯅ ꯅꯃꯧ ꯅꯨꯄꯤꯁꯤ ꯌꯦꯡꯅ ꯌꯦꯡꯅ ꯊꯕꯛ ꯇꯧꯗꯣꯏꯕ. ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯑꯋꯥꯕꯗꯨ ꯐꯔꯦꯗꯅ." "ꯑꯦ, ꯃꯩꯊꯥꯕ! ꯅꯣꯏꯁꯤꯅ ꯅꯃꯥꯏ ꯑꯁꯨꯛ ꯌꯥꯝ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯪꯒꯤ ꯅꯨꯄꯤꯅ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯒ ꯅꯪꯅ ꯊꯕꯛ ꯃꯐꯝꯗ ꯄꯨꯔꯒꯦ ꯍꯥꯏꯗꯨꯕꯨ ꯇꯥꯕ ꯌꯥꯔꯤꯕ ꯋꯥꯔꯣ?" "ꯏꯃꯥꯅ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤꯅꯤ ꯑꯩꯅ ꯃꯥ ꯄꯨꯔꯒꯦ ꯍꯥꯏꯁꯤ." "ꯇꯧꯔꯣ ꯇꯧꯔꯣ, ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯔꯣ. ꯅꯇꯨ ꯋꯥꯈꯤꯅꯦꯅ ꯌꯥꯝ ꯈꯝꯕꯟꯖꯕꯗꯣ ꯊꯕꯛ ꯃꯐꯝꯗ ꯄꯨꯔꯒ ꯅꯨꯡꯁꯥ ꯌꯥꯏꯍꯜꯂꯨꯔꯣ." ꯄꯥꯔꯤꯗꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯗꯕꯤꯗ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫
Ibethoi ngarang manemna mangona tawkibasingdu amata haidoktrabani mama masa khatnarakani kibana pari changlaktu tabo aiga jasilo Ibethoi ngak kadaida aigi thabang mufamda ai talida yumda dum lehoke aina ise nangi fanabudi loshid asumna parina Ibethoi bu puduna satkre fazaton sauna hey satni na satlabadinya noi amata halakanu ko asumna numit humni marini di parina magi nupiga makoigi thabak mafamda leire makoigi thabak to yengsinba oina aduga parina so hojikti khangle mamani Ibethoi da tawkibasing Madumakni Ibethoi na tamlubudi natte parina magi nupigi ihai hainingtaba matau amadi China khangwa manba maong matau aduda chingnarakpadagi sum thigalakpada kona thangda Ibethoi na mapuroibagi mafamda wari pumba tamjaki madu tabada parina mamabu yam saurami aduga hai adugu nangna nonganbaga aingonda haidridi garigi nangbu isingna sabana songkibana haidai imaga nanga amuk khatnarakani kibadagi asengbada haidabani Iban yumda halasi aduga imado ai tawgi adumaina tawbini imase ahal osilakpagi wakhal mangbagi tawrini imagi se wakhal mangba nate mabuk phatabani asumna parina magi nupibu puduna mayumda muk halaklami kaidauba mu halaino aada dum leiba yadro ima yumside khoise halaktrabadi kadai satui madudi noina khangdauba aingonda hangadaba nate satni na sakraga amu halaiduna maidoi kaidro pari kemta khumlamdana imungda sangkre fazatonsu Masingdu purok sonduna lehori Ibethoi makoigi kada sanglaktuna imase karam kanda wakhal taraktu inu khangde adugi nangna kaigi wari nangi damukta ai leisidi mathangi no ngalaga paridi thabak mafamda amuk satkre masanu pa hek chatkibaga fazaton isau langba hore hai lawai nupiya nang tabra Ibethoi thoklaktuna ima kai haike nahan khaina lamgi sha on na koi chatchalure aduga hojikna ka manungda suru na isingduna leire nate yumsida nangi minai thambro Ibethoi kemta khumti fazaton makha tare chalo yena khada sairiba mayamse loisiluso Ibethoi tumin imungda sangkre aduga muk thoklaktuna manempokna hairibadu tawrami adu loiraga wai amuk tairami wai taiba loiraga magi kaado amuk loisillaba matung wai amuk tairami asumna thabakto mathang tawringaida chak thongbadu amuk thengdokre Ibethoi sakhum tamuk sanglaktuna kari awat apan leiri haini yenglubada anamana chakhumgi potlamsingdi leiramdri aduna mahak amuk thongalumda thokre fazaton sunga saidagi masingdu suklep lepanate mahak sakhum da muk sanglaktuna yengi adubu sakti thonglamdri madu ubada muk hanadagi hena isau lang bahurei Ibethoi su posai khra leiraga imungna sanglakpada fazatona ai chang thongani khangda khai nawa kana unairoya Ibethoi tapna ima ai chakhumgi potlam khra yenglubani fazaton mamau nupi na pariba potu mullaga kadai piro achina langthokki hairaga maning thongdo hangduna lakta langthokre ima hausik sak thongbada sizinagadaba pot ngaktani adu oiraga kaidoraba ha adu oiraga kaidorage ba masingda thongdaba nangna sinba natro Ibethoi manemgi misai kayado khangduna mapuroiba halakpa ngaibada yam wajarami aduga Ibethoi na chakhranga na thonglagana chaknga na thongi haiduna hekta sai matam sana thongle chaningdi hekta hai thengna thongle chak thengi haiduna hekta sai kalefu kanjepu haidune tawribase aduna manemna nganglakani seirakani kibana Ibethoi thabak amta maipuna na tawbasu ngamdri fazatongi saraise angakpa sarai haiduni pu thangma ngamba nate madugi matung nongma numit amada Ibethoi laikai pukridagi ising sokpa laklami matamduda laikai mau khrasu ising soktuna leirami Ibethoi ubada hanglei Ibethoi nangbu nong phadoksu koithoro imungdu sum leibadubu nong haibro Ibethoi tapna iche aidi chathokpa yadri aduna ise hoi oina aikhoida lao singju sasi mau amanam imai pema ise hoi nuida lakpa taliko noigi nanim hing chabido thengnajaroi aikhoi kemta hairuyi imadi masagi khra ngangjabatani mau amanam Ibethoi nang noigi nanimdadi tamlun nangbu kamai loinage aikhoidi noigi nanimdo haina khidre iche yana ba adum leirisini aisu satlagi halaktre haiduna amuk saibad loiramani ngai khose isi wahaigi nangi pau khradi aikhoisu tai ado nangbu napangal haire nangna mayam kal man dubaina chapudagi sa asabudo nangi na thakta haitharak matamduda phuk hawgalaga charuna sak thongliba mai ngarang chakliba duda mangak samdu pairaga thok insilaga mai thado yadro
Ibethoi do nupidugi wahaiduda nokmi. As isesidi. Hey, pangan noigi nanemdo. Laikai sida mayamna magi mingdo hingjabi na thonman. Laikai sida magi yanaba mi da leitaban. Nang seksinjaw nanembok na hatok sakini. Makoy wari sanaraba matung Ibethoi mayumda mong halakle. Haibaga tawbaga Pazaton hekta lakthare. Ising sokpa satpabu asap kuida isinang kaidawraga lairaiya. Ima, ising do mi khara sinbagi satsokpa yadadana tawrini. Ado namo kaidawzaro haibano ima. Pazatona Ibethoigi makokta thongatuna laiba ising pul adu makutna lamduna hekta singthai. Adumna tawrokpaduda ising pul adu laibaki pul oibana makhada taduna kai khare. Ibethoi su karimta ngakpa khotpa nanghaudre. Manemna adumna tawni khangdabanina. Pazaton sauna. Paramani si oiradi paramani e. Ibethoi do kapli. Ima kai imana namaoibu asukta thirisibo. Aina kari asoiba thabak tawkhrabage. Nangi asoiba haibabu nangna natik na pasadana yum si leirakliba nangi asoiban. Ibethoi do tumina imungda sangkhre aduga ising pul amamuk lauthokluraga ising sokpa satkre. Mamong nupina ising sokpa hek satkibaga Pazatona magi araiba phi makai loina lauthokluraga mangolduda thamlammi. Ibethoi na ising sokluba hek halakpaga hai. Ising du thamluro aduga sigi phi mayam se sugadabani phi subaloibaga sak thong buloiraga inkol na pise senguso hawai khar thajinsi sum leibada u thangamdre. Ibethoi hoi hairamlaga imungda sangkhre. Asumna numit kharani haukraba tungda parisu amuk mayumda halaklammi. Parina mayumda halakpa numit asida yam thajadana mama Pazatona Ibethoibu mangonda jak amangwa pizai haiduna masamdu phoiraga laktun chingduna mapalda puthoraklammi. Ibethoi su nongmata manemda masin khummasu ngamjada yam tona imungduda leirakpa maramna ngasisu mahak manemda makut halubasu tawda kaptuna leiri. Paridu prabrap changsilaktuna mamabu inthoklaga magi nupibu haugatpiduna hangi. Nang imadu kari dawre? Pazatona oina ibungo mana ngambagi changse magi lukhakpu aingonda pizai Pari magi nupida amu onsinduna. Si asengnu hayo mana isi sumra. Ibethoi mitlu anida pirangdu lepa leitana sinthaduna. Aidi apopi ima su masak khangjaungda aduna imabu mitnu malaini kanduna nongmata chakmang timang chatchandaba aduga imana imu mahuna chak aripa pizai haiduna haibiru. Pari haugalagtuna ima kamaina namong nupina chak amang pizai haiduba. Ai haige munna taw aina sak saringaida mana makutsu hamdana sak sana aigi sak saruktuda mana sabagi insangdo haplakpa yabro ha adudi lukhak tadribro. Imana magi insangdo morok sai haibaduda chamana thongma insang aigi se morok sabra yengo ima haidana aina happa. Hai chinthi yarima ima sunupi adubu kaidoge imada mana lukhak sagum tasing khomjilaga pijabasu nati. Imana dumaina yamna amanga sing khaigada belairabadi imana zaksari bamfamdo namong nupina leiriba leibak sigasu loina samnari adudi loina mangba tarabrai. Hey nangi dudi mareini pari saw imagi dudi mareina tabro imadi hairunu tawgida tawba ngamba minna uba phangdaba ishur mahak phawba haijabada loina yai. Imadi hingchabina sayolakpanina nasa imangna lauriba namong nupi si phawba nungsiba ngamde. Wado hairamlaga pari magi nupiba puduna imungda sangkhre. Pazaton matomta haizawi yam nungsiramba isan magi nupi gya kanbagi nungsibaga phawdre ai. Pari matai manawdu makhoigi kada sanglaktuna tumin phamli pari tapna wa hawdore. Imasina hangaisu ai leitringaida sumai sum tawbra. Ibethoi su tapna adum khumlei tawbudi tawi ado imaga manabiga aina insilaga imung mahilang mamankhini. Pari magi nupina hausik phawba phathajabasi ubada hainangai leitana nungsizarami aduga tapna makha tarai. Aina wona wa maige imasi amuktangdi yade haibado khanghandaba yade natrabadi nangsu kairo leikaida laiminariba mawsing sigi mamangda yam hantana leiba mi mankhini. Ibethoi du mapuroibana hainanglibasi karino haina hangbagum yengduna leiri. Parisu magi nupina wakhal tanaba hairai. Aina hainanglibase sin hayengdagi imase mana nangonda maram chadana hek cheiraklaba nang nachin hangan hekta khum. As ado ai ngamoida aina haisito aduga karigumba imana maram isa sadana nangonda khut tharaklaba imase
ꯃꯈꯨꯠꯁꯤ ꯐꯥꯖꯤꯟꯗꯨꯅ ꯍꯦꯛꯇ ꯄꯨꯟꯁꯤꯜꯂꯨ ꯑꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ ꯁꯥꯎꯔꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯍꯩꯃ ꯃꯥꯅ ꯅꯉꯣꯟꯗ ꯁꯥꯎꯔꯛꯄ ꯉꯝꯗꯅꯕ ꯅꯕꯥꯅꯤ ꯂꯝꯕꯥ ꯇꯧꯅꯔꯣ ꯍꯥꯏꯕꯅꯤ ꯑꯗꯣ ꯃꯗꯨꯃꯛꯅ ꯅꯪ ꯏꯃꯥꯕꯨꯗꯤ ꯈꯨꯠꯐꯝ ꯅꯥꯏꯅ ꯈꯨꯠꯍꯟꯕ ꯌꯥꯗꯦꯀꯣ ꯗꯞ ꯈꯔ ꯇꯧ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯏꯕꯦꯊꯣꯏꯗꯣ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯑꯁ ꯑꯗꯣ ꯑꯩ ꯉꯝꯃꯣꯏꯗ ꯏꯃꯥꯅ ꯍꯤꯡꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯉꯨꯅꯤ ꯍꯥꯏꯒꯦ ꯑꯩꯁꯨ ꯈꯪꯉꯤ ꯃꯗꯨꯗ ꯑꯩꯅ ꯄꯥꯝꯕꯗꯤ ꯏꯃꯨꯡꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝꯈꯛ ꯂꯩꯔꯒ ꯏꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥꯒ ꯅꯪꯒ ꯌꯥꯅꯔꯛꯄꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯩ ꯅꯪꯅ ꯍꯥꯏꯗꯣ ꯄꯥꯡꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯒ ꯐꯖꯇꯣꯟꯅ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯀꯧꯔꯛꯏ ꯍꯥꯏ ꯃꯧꯋꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯁꯤꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤ ꯇꯧꯅꯅꯕ ꯏꯃꯨꯡꯁꯤꯗ ꯃꯤꯅꯥꯏ ꯊꯝꯕ꯭ꯔꯣ ꯏꯕꯦꯊꯣꯏꯁꯤꯈꯔꯁꯨ ꯇꯞꯆꯩ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯏꯃꯥꯅ ꯆꯩꯔꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯄꯥꯔꯤꯅ ꯁꯨꯃꯥꯏꯅ ꯈꯨꯝꯕꯁꯦ ꯍꯥꯏꯔꯒ ꯇꯥꯛꯄꯤꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏ ꯍꯣꯏ ꯏꯃꯥ ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯑꯩꯅ ꯅꯠꯇ꯭ꯔꯗꯤ ꯇꯧꯕꯤꯅꯕ ꯀꯅꯥꯝ ꯂꯩꯇ꯭ꯔꯕ ꯁꯨꯃꯥꯏꯅ ꯈꯨꯝꯃꯨ ꯏꯕꯦꯊꯣꯏꯁꯨ ꯄꯥꯔꯤꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯍꯦꯛꯇ ꯈꯨꯝꯂꯛꯏ ꯌꯥꯝ ꯊꯥꯖꯗꯅ ꯃꯃꯧ ꯅꯨꯄꯤꯅ ꯃꯁꯤꯡ ꯈꯨꯝꯂꯛꯄꯗꯨꯗ ꯐꯖꯇꯣꯟꯗꯤ ꯏ ꯀꯥꯕꯅ ꯂꯣꯏꯔꯦ ꯑꯗꯨꯅ ꯁꯠ ꯍꯥꯏꯔꯛꯏ ꯑꯦ ꯅꯆꯤꯟ ꯈꯨꯝꯂꯛꯀꯅꯨ ꯅꯃꯥꯏꯗꯨꯗ ꯈꯨꯄꯥꯡ ꯊꯥꯖꯤꯜꯂꯨꯔꯥ ꯉꯝꯕꯗꯤ ꯊꯥꯖꯤꯜꯂꯨ ꯍꯥꯏ ꯏꯕꯦꯊꯣꯏꯅ ꯈꯨꯝꯂꯛꯏ ꯍꯣ ꯉꯝꯕꯗꯤ ꯊꯥꯖꯤꯟꯕꯤꯔꯨ ꯂꯥꯛꯑꯣ ꯐꯩꯖꯨꯞꯅ ꯃꯦꯟꯁꯤꯜꯂꯒ ꯍꯥꯠꯀꯦ ꯁꯕꯥꯁ ꯑꯗꯨ ꯈꯔ ꯈꯨꯝꯕ ꯍꯩꯔꯦ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛꯁꯨ ꯈꯨꯝꯃꯨꯀꯣ ꯍꯟꯗꯛꯇꯤ ꯅꯪ ꯀꯩꯝꯇ ꯍꯥꯏꯔꯛꯀꯅꯨ ꯑꯩ ꯇꯣꯝꯇ ꯈꯨꯝꯕ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯥꯟꯖꯥꯗꯨꯗ ꯐꯖꯇꯣꯟ ꯌꯥꯝ ꯁꯥꯎꯅ ꯃꯆꯥꯅꯨꯄꯥꯗ ꯆꯩꯔꯛꯏ ꯍꯩ ꯏꯕꯨꯡꯉꯣ ꯅꯪ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯥ ꯅꯪꯒꯤ ꯅꯨꯄꯤꯅ ꯃꯆꯤꯟ ꯈꯨꯝꯂꯤꯕꯁꯦ ꯏꯃꯥ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯏꯃꯥꯒꯤ ꯈꯣꯟꯖꯦꯜ ꯉꯥꯛꯇ ꯉꯥꯏ ꯅꯪ ꯅꯇꯨ ꯃꯤꯆꯪ ꯆꯪꯂꯤꯕ ꯍꯥꯏꯗꯨꯔꯣ ꯍꯥ ꯑꯩꯅ ꯅꯪꯕꯨ ꯏ ꯃꯇꯨꯡꯗ ꯌꯧꯂꯛꯂꯤꯕꯁꯦ ꯅꯃꯥ ꯑꯩꯉꯣꯟꯗ ꯑꯣꯟꯈꯠꯂꯒ ꯆꯥꯅꯕ꯭ꯔꯩꯕ ꯋꯥꯗꯣ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯏꯕꯦꯊꯣꯏ ꯑꯁ ꯏꯃꯥꯁꯦ ꯀꯞꯈ꯭ꯔꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯪꯁꯨ ꯊꯃꯣꯏ ꯀꯟꯕ ꯈꯔ ꯇꯝꯃꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥꯁꯦ ꯅꯪ ꯑꯩ ꯆꯪꯗꯅ ꯋꯥꯈꯜ ꯇꯥꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯄꯥꯔꯤꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯌꯨꯝꯗ ꯂꯩꯔꯝꯂꯒ ꯊꯕꯛ ꯃꯐꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥ ꯆꯠꯈꯤꯕꯁꯤ ꯐꯖꯇꯣꯟꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯏꯕꯦꯊꯣꯏ ꯆꯥꯛ ꯊꯣꯡꯂꯤ ꯐꯖꯇꯣꯟ ꯆꯪꯂꯛꯇꯨꯅ ꯑꯩꯒꯤ ꯆꯥꯛ ꯍꯥꯞꯄꯨꯅꯨ ꯀꯩꯒꯤꯅꯣ ꯏꯃꯥ ꯆꯥꯅꯤꯡꯗꯦ ꯅꯪꯒꯨꯝꯕꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯑꯃꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯕꯤꯒꯗꯕ ꯅꯠꯇꯦ ꯏꯕꯦꯊꯣꯏ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯐꯖꯇꯣꯟꯁꯨ ꯏꯕꯦꯊꯣꯏꯒꯤ ꯃꯑꯣꯡꯁꯤ ꯌꯦꯡꯂꯤꯕꯅꯤ ꯑꯗꯨꯅ ꯏꯕꯦꯊꯣꯏꯅ ꯇꯨꯃꯤꯟ ꯂꯩꯕꯁꯤꯗ ꯃꯥꯁꯨ ꯌꯥꯔꯅꯤ ꯃꯇꯥꯒꯨꯝ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪꯕꯨ ꯅꯆꯤꯟ ꯌꯥꯝ ꯀꯟꯗꯥꯏꯅꯦ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯍꯥ ꯍꯧꯖꯤꯛꯇꯗꯤ ꯏꯪꯖ ꯇꯞꯆꯕꯤ ꯑꯐꯕꯤ ꯁꯥꯗꯅ ꯅꯆꯤꯟꯗꯨ ꯈꯨꯝꯂꯛꯎꯅꯦ ꯈꯨꯝꯂꯛꯑꯣ ꯏꯕꯦꯊꯣꯏ ꯃꯥꯗꯤ ꯃꯆꯤꯟ ꯈꯨꯝꯒꯅꯤ ꯍꯥꯏꯕ ꯀꯥꯎꯔꯨꯔꯕꯅꯤ ꯑꯗꯨꯅ ꯃꯅꯦꯝꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯈꯨꯝꯂꯛꯏ ꯈꯨꯝꯃꯦ ꯑꯗꯨꯗꯤ ꯈꯨꯝꯃꯦ ꯍꯅꯨꯕꯤ ꯍꯅꯨꯊꯪꯁꯤꯗ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯗꯨ ꯀꯩꯒꯤꯅꯣ ꯍꯥ ꯍꯌꯦꯡ ꯅꯪ ꯁꯤꯕꯗ ꯀꯞꯅꯤꯡꯕ ꯐꯥꯎꯔꯔꯣꯏꯅꯦ ꯅꯪ ꯉꯁꯤ ꯆꯔꯨ ꯃꯩꯁꯤꯗ ꯅꯪ ꯉꯛꯁꯝꯗꯨ ꯄꯥꯏꯔꯒ ꯏꯟꯖꯤꯜꯂꯨꯔꯣ ꯍꯥ ꯅꯪꯕꯨ ꯍꯥꯠꯄ ꯉꯝꯕ ꯃꯤꯅꯦ ꯁꯤ ꯅꯪ ꯀꯥꯎꯔꯦꯅꯦ ꯉꯝꯕꯗꯤ ꯏꯟꯖꯤꯜꯂꯨ ꯂꯥꯛꯑꯣ ꯐꯖꯇꯣꯟ ꯁꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯕꯦꯊꯣꯏꯒꯤ ꯉꯛꯁꯝꯗꯨꯗ ꯄꯥꯏꯒꯗꯕꯒꯤ ꯃꯈꯨꯠꯇꯨ ꯂꯥꯝꯂꯛꯏ ꯏꯕꯦꯊꯣꯏꯁꯨ ꯃꯅꯦꯝꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯔꯒ ꯀꯟꯅ ꯃꯨꯛꯏ ꯐꯖꯇꯣꯟꯁꯨ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯤ ꯑꯗꯨꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯂꯝꯃꯤ ꯃꯅꯤ ꯃꯃꯧꯅ ꯑꯗꯨꯝꯅ ꯈꯠꯅꯗꯨꯅ ꯂꯩꯔꯤꯉꯩ ꯉꯥ ꯉꯧꯕꯒꯤ ꯊꯥꯔꯤꯕ ꯆꯔꯨ ꯃꯩꯗꯨ ꯏꯟꯁꯤꯜꯍꯧꯗꯕꯗꯒꯤ ꯃꯔꯤ ꯃꯔꯤ ꯁꯝꯅꯔꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕꯒꯤ ꯄꯨꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯆꯔꯨꯁꯤꯡꯗꯨ ꯃꯩ ꯋꯥꯏꯔꯛꯇꯨꯅ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯥꯈꯠꯂꯛꯂꯝꯃꯤ ꯏꯕꯦꯊꯣꯏ ꯄꯥꯈꯠꯅ ꯍꯩꯃꯥ ꯆꯔꯨꯁꯤ ꯃꯩꯅ ꯂꯣꯏꯅ ꯆꯥꯛ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯄꯨꯜ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯒ ꯍꯩꯖꯤꯜꯂꯝꯃꯤ ꯐꯖꯇꯣꯟ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯑꯆꯥꯛꯄ ꯃꯩꯗꯨꯗ ꯂꯥꯛꯇꯨꯅ ꯏꯟꯁꯤꯜꯂꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯅ ꯍꯥꯏꯒꯗ꯭ꯔꯥ ꯏꯕꯦꯊꯣꯏ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜꯗꯨꯁꯨ ꯏꯁꯤꯡꯅ ꯄꯨꯝꯂꯨꯞ ꯂꯨꯞꯂꯕꯅꯤ ꯃꯥꯁꯨ ꯇꯍꯥ ꯇꯍꯥ ꯏꯁꯤꯡꯗꯨ ꯀꯟꯗꯨꯅ ꯍꯩꯖꯤꯟꯕꯅꯤꯅ ꯑꯗꯨꯅ ꯏꯕꯦꯊꯣꯏꯒꯤ ꯃꯁꯝ ꯈꯔꯕꯨꯗꯤ ꯃꯩꯅ ꯋꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯩ ꯊꯣꯏꯗꯣꯛꯄꯗꯤ ꯁꯣꯛꯍꯧꯗ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯐꯖꯇꯣꯟꯅ ꯑꯃꯨꯛꯀꯁꯨ ꯏꯟꯁꯤꯟꯒꯦ ꯇꯧꯕꯗ ꯃꯥ ꯑꯣꯏꯅ ꯇꯨꯠꯁꯤꯟꯗꯨꯅ ꯃꯈꯣꯡꯗꯨ ꯂꯩꯈꯥꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯏꯕꯦꯊꯣꯏ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯄꯣꯡꯈꯠꯂꯤꯕꯗꯨ ꯌꯦꯡꯗꯨꯅ ꯏꯃꯥ ꯏ ꯆꯥꯊꯣꯛꯅꯕ ꯃꯩꯇꯥꯟꯒ ꯆꯥꯒ ꯊꯣꯝꯁꯤꯔꯥ ꯐꯖꯇꯣꯟ ꯃꯈꯣꯡ ꯇꯦꯛꯂꯕꯁꯨ ꯃꯍꯥꯛ ꯏꯕꯦꯊꯣꯏꯕꯨ ꯅꯨꯡꯁꯤꯕ ꯁꯨꯛꯉꯝ ꯉꯝꯗꯦ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯨ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯊꯧ ꯑꯣꯏꯔꯕꯅꯤ ꯏꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯁꯦ ꯐꯖꯇꯣꯟꯗꯣ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯐꯨꯛ ꯍꯧꯒꯠꯀꯦ ꯍꯥꯏꯅ ꯃꯈꯣꯡꯗꯣ ꯍꯥꯏꯐꯦꯠ ꯂꯦꯡꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯆꯤꯟꯗꯒꯤ ꯍꯥꯏꯔꯛꯏ ꯑꯩ ꯁꯤꯔꯦꯗ ꯏꯕꯦꯊꯣꯏꯁꯨ ꯃꯅꯦꯝꯒꯤ ꯃꯑꯣꯡꯁꯤꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯗꯨꯅ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯑꯅꯝ ꯀꯟꯕꯅ ꯀꯩꯝꯇ ꯀꯥꯟꯅꯔꯔꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛ ꯇꯨꯃꯤꯟ ꯐꯝꯃꯨ ꯑꯩ ꯍꯤꯗꯥꯛ ꯁꯦꯝꯃꯛꯀꯦ ꯑꯁꯨꯝꯅ ꯐꯖꯇꯣꯟꯗꯣ ꯃꯈꯣꯡ ꯍꯦꯛ ꯂꯩꯈꯥꯏꯈꯤꯕꯗꯒꯤ ꯃꯁꯥꯗꯣ ꯏꯁꯣꯟ ꯁꯣꯟꯕꯒꯨꯝ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯄꯥꯔꯤꯁꯨ ꯃꯌꯨꯝꯗ ꯍꯨꯝꯅꯤ ꯀꯥꯟꯅ ꯃꯔꯤꯅꯤ ꯀꯥꯟꯕ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯥꯛꯄꯅꯤꯅ ꯉꯁꯤꯗꯤ ꯄꯥꯔꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯝꯃꯤ ꯃꯥꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥꯅ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ ꯃꯥ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯕ꯭ꯔꯣ
ꯐꯖꯇꯣꯟ ꯃꯆꯥꯅꯨꯄꯥꯗ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ. ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯨꯄꯤꯅ ꯏꯃꯥꯁꯦ ꯆꯔꯨꯃꯩꯗ ꯏꯟꯁꯤꯟꯗꯨꯅ ꯍꯥꯠꯀꯦ ꯇꯧꯕꯗ ꯏꯃꯥꯅ ꯏꯁꯥ ꯀꯟꯖꯅꯕ ꯂꯩꯊꯣꯛꯄ ꯍꯣꯠꯅꯕꯗ ꯈꯣꯡꯁꯦ ꯂꯩꯈꯥꯏꯈ꯭ꯔꯦ. ꯏꯃꯥ, ꯑꯁꯦꯡꯕ꯭ꯔꯥ ꯍꯥꯏꯗꯨꯕꯣ? ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯒꯗ꯭ꯔꯣ? ꯏꯕꯦꯊꯣꯏꯁꯨ ꯊꯣꯛꯂꯛꯏ. ꯏꯃꯥꯅ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯣ? ꯏꯃꯥꯅ ꯀꯩ ꯍꯥꯏꯔꯤꯅꯣ? ꯏꯃꯥꯒꯤ ꯃꯈꯣꯡꯁꯦ ꯅꯪꯒ ꯈꯠꯅꯕꯗ ꯇꯧꯔꯤꯅꯦ ꯍꯥꯏꯅꯦ. ꯆꯨꯝ. ꯏꯃꯥꯅ ꯑꯩꯁꯦ ꯆꯔꯨꯃꯩꯗ ꯏꯟꯁꯤꯟꯗꯨꯅ ꯃꯩ ꯊꯥꯒꯦ ꯇꯧꯕꯗ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ. ꯏꯃꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕ꯭ꯔꯣ? ꯍꯦ ꯑꯐꯥꯎꯕꯤ, ꯅꯪꯅ ꯏꯁꯥꯁꯦ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯦ. ꯃꯃꯥꯏꯅ ꯍꯥꯏꯕ ꯋꯥ ꯇꯥꯈꯤꯗ꯭ꯔꯦ. ꯃꯃꯥꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯄꯥꯔꯤꯁꯨ ꯃꯃꯥꯕꯨ ꯅꯨꯡꯁꯤꯒꯦ ꯇꯧꯔꯝꯕꯗꯨ ꯈꯪꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯤꯡꯗꯨꯅ ꯆꯪꯈ꯭ꯔꯦ. ꯐꯖꯇꯣꯟꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯗꯨꯅ ꯂꯩꯍꯧꯏ. ꯏꯕꯨꯡꯉꯣ! ꯏꯕꯨꯡꯉꯣ! ꯅꯪ ꯏꯃꯥꯒꯤ ꯋꯥꯁꯤ ꯇꯥꯔꯔꯣꯏꯗ꯭ꯔꯣ? ꯏꯃꯨꯡꯗꯁꯨ ꯏꯕꯦꯊꯣꯏꯅ ꯍꯥꯏ. ꯀꯩꯅꯣ, ꯏꯃꯥꯒꯤ ꯃꯈꯣꯡꯁꯦ ꯀꯩꯅꯣ ꯇꯥꯟꯅꯔꯒ ꯐꯅꯕ ꯂꯥꯌꯦꯡꯁꯦ. ꯑꯗꯨꯅ ꯑꯃꯨꯛꯇ ꯍꯪꯉꯣꯕ. ꯄꯥꯔꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯇꯞ. ꯅꯪ ꯁꯤꯕꯨ ꯀꯔꯝꯕ ꯂꯥꯏꯅ ꯁꯥꯔꯛꯄ ꯃꯤꯅꯣ? ꯏꯃꯥꯅ ꯁꯨꯝ ꯊꯤꯅ ꯉꯥꯡꯂꯒꯁꯨ ꯅꯪꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯈꯥꯡꯕ ꯉꯝꯃꯤꯁꯤꯕꯣ? ꯏꯕꯦꯊꯣꯏ ꯇꯞꯅ. ꯃꯣꯏꯇꯥꯗ, ꯑꯩꯗꯤ ꯏꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ. ꯑꯗꯨꯅ ꯏꯃꯥꯗ ꯆꯤꯟ ꯈꯨꯝꯕꯁꯨ ꯉꯝꯗꯦ. ꯑꯩꯅ ꯇꯧꯔꯤꯁꯤꯗꯤ ꯃꯣꯏ ꯇꯥꯗꯅ ꯁꯤ ꯇꯧ ꯍꯥꯏꯕꯗꯨ ꯈꯛꯇꯅꯤ. ꯑꯩꯅ ꯏꯃꯥꯗ ꯆꯤꯟ ꯈꯥꯡꯒꯠꯅ ꯈꯨꯝꯂꯤꯕꯁꯦ ꯈꯨꯝꯅꯤꯡꯕ ꯅꯠꯇꯦ. ꯅꯪꯒꯤ ꯌꯥꯊꯪ ꯏꯟꯕꯒꯤ ꯑꯗꯨ ꯈꯨꯝꯕꯅꯤ. ꯑꯩꯁꯨ ꯈꯪꯉꯤ. ꯑꯗꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯇꯥꯟ ꯌꯥꯝ ꯆꯥꯔꯤ. ꯀꯔꯤꯅꯣ ꯇꯥꯟ ꯆꯥꯔꯤꯕꯣ? ꯁꯨꯃꯥꯏꯅ ꯇꯧꯁꯤ. ꯏꯃꯥꯁꯤ ꯃꯈꯣꯡ ꯅꯥꯔ ꯐꯥꯎꯕ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯍꯟꯗ꯭ꯔꯕꯅꯤꯅ ꯅꯪꯁꯨ ꯑꯩꯁꯨ ꯑꯃꯠꯇ ꯃꯉꯣꯟꯗ ꯀꯧꯔꯒꯨꯝꯁꯤ. ꯃꯥꯒꯤ ꯁꯦꯕꯥꯁꯤ ꯀꯅꯥꯅ ꯇꯧꯒꯦ ꯌꯦꯡꯂꯁꯤ. ꯏꯕꯦꯊꯣꯏ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯃꯍꯥꯛ ꯌꯥꯅꯤꯡꯕ ꯑꯣꯏꯗꯦ. ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯃꯍꯥꯛ ꯌꯥꯕ ꯇꯥꯔꯝꯃꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯏꯕꯦꯊꯣꯏ ꯃꯅꯦꯝꯒꯤ ꯆꯥꯛ ꯄꯨꯗꯨꯅ ꯆꯪꯂꯛꯏ. ꯑꯗꯨꯒ ꯏꯃꯥ, ꯆꯥꯛ ꯆꯥꯅꯕ ꯇꯧꯁꯤ. ꯆꯥꯛ ꯄꯨꯔꯛꯏ. ꯐꯖꯇꯣꯟ ꯍꯤꯞꯅ. ꯑꯩ ꯆꯥꯅꯤꯡꯗꯦ, ꯄꯨꯊꯣꯛꯈ꯭ꯔꯣ. ꯏꯕꯦꯊꯣꯏ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯆꯥꯛꯇꯨ ꯊꯝꯂꯒ, ꯏꯃꯥ, ꯆꯥꯛꯁꯤ ꯈꯔ ꯆꯥꯕꯤꯌꯨ. ꯅꯠꯇ꯭ꯔꯗꯤ ꯏꯃꯥ ꯁꯨꯝ ꯁꯣꯟꯈꯤꯕ ꯇꯥꯔꯦ. ꯐꯖꯇꯣꯟꯁꯨ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯐꯃꯨꯡꯗꯨꯗ ꯉꯥꯛꯇꯨꯅ ꯍꯤꯞꯂꯤꯕꯅꯤ. ꯑꯗꯨꯒ ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯃꯅꯥꯛꯇ ꯊꯝꯂꯤꯕ ꯆꯥꯛ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯍꯦꯛꯇ ꯂꯪꯊꯣꯛꯈ꯭ꯔꯦ. ꯑꯗꯨꯅ ꯐꯃꯥꯡꯗꯨ ꯆꯥꯛꯅ ꯄꯨꯝꯆꯥꯏ ꯆꯥꯏ. ꯀꯣꯜ ꯂꯪꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯄꯥꯔꯤꯁꯨ ꯇꯍꯥ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯀꯩꯗꯧꯔꯦ? ꯑꯗꯣꯝꯅ ꯍꯦꯛ ꯍꯪꯕꯒ ꯃꯥꯁꯨ ꯎꯔꯦ. ꯐꯃꯥꯡꯗ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯂꯣꯏꯅ ꯆꯥꯏꯔꯒ ꯂꯩꯔꯤꯕꯗꯨ ꯃꯗꯨ ꯎꯕꯗ ꯄꯥꯔꯤꯅ, ꯁꯤ ꯀꯅꯥ ꯇꯧꯔꯤꯅꯣ? ꯏꯃꯥꯅ. ꯑꯩꯅꯅꯤ. ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯄꯥꯔꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯥꯎꯅ. ꯑꯩꯅ ꯅꯪꯉꯣꯟꯗ ꯉꯔꯥꯡ ꯀꯔꯤ ꯍꯥꯏꯒꯦ? ꯑꯩꯅ ꯆꯪꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯏꯕꯦꯊꯣꯏ ꯀꯞꯂꯤ. ꯃꯣꯏꯇꯥꯗ, ꯑꯩ ꯃꯇꯨꯡꯗꯗꯤ ꯅꯪꯅ ꯍꯥꯏꯕ ꯏꯜꯂꯒꯦ. ꯏꯃꯥꯁꯦ ꯑꯩꯕꯨ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯃꯃꯧꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯂꯔꯣই. ꯑꯩ ꯈꯪꯂꯦ. ꯄꯥꯔꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ, ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯂꯤꯉꯩꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯡꯗꯕꯤ ꯑꯣꯏꯔꯤꯁꯦ? ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯨ. ꯂꯥꯛ ꯊꯣꯛꯑꯁꯤ. ꯏꯕꯦꯊꯣꯏ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯟꯒ ꯍꯥꯏꯗꯨꯅ ꯍꯦꯛ ꯐꯝꯊꯕꯒ ꯄꯥꯔꯤꯅ, ꯀꯩꯒꯤ ꯅꯪꯅ ꯑꯗꯨ ꯂꯣꯏꯁꯤꯟꯗꯣꯏꯅꯣ? ꯆꯠꯁꯤꯂꯥ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠ ꯁꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ. ꯐꯖꯇꯣꯟꯅ ꯍꯥꯏꯍꯧꯏ. ꯐꯩ ꯅꯣꯏ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯈꯣꯡꯁꯤ ꯍꯦꯛ ꯅꯥꯕ ꯐꯕꯒ ꯏꯄꯥꯝꯗ ꯆꯠꯇꯨꯅ ꯅꯪꯒꯤ ꯃꯥꯃꯁꯤꯡꯅ ꯄꯥꯎꯁꯤ ꯇꯝꯂꯒ ꯅꯣꯏ ꯅꯨꯡꯉꯥꯏꯅꯦꯕ. ꯄꯥꯔꯤꯁꯨ ꯅꯣꯡꯉꯥꯜꯂꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯕꯛ ꯃꯐꯝꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ. ꯃꯍꯥꯛꯅ ꯆꯠꯄꯒꯤ ꯊꯣꯛꯂꯛꯄꯗ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯆꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯄꯥꯔꯤ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ. ꯑꯗꯨꯒ ꯐꯖꯇꯣꯟꯒꯤ ꯃꯕꯨꯡ ꯑꯅꯤꯗꯨꯁꯨ ꯐꯖꯇꯣꯟꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯐꯖꯇꯣꯟꯒꯤ ꯃꯕꯨꯡꯁꯤꯡꯗꯨ ꯌꯧꯔꯛꯂꯝꯃꯤ. ꯐꯖꯇꯣꯟꯁꯨ ꯃꯈꯣꯡꯗꯨ ꯅꯥꯕ ꯍꯦꯃꯟꯕꯗꯒꯤ ꯅꯥꯍꯦꯗꯨꯅ ꯂꯩꯔꯤ. ꯃꯅꯝꯃ ꯑꯃꯗꯤ ꯃꯕꯨꯡ ꯑꯅꯤꯗꯨꯁꯨ ꯆꯪꯂꯛꯇꯨꯅ ꯃꯅꯝꯃ ꯑꯍꯜꯅ, ꯁꯤ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯀꯔꯤꯅꯣ? ꯐꯖꯇꯣꯟꯁꯨ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯃꯕꯨꯡ ꯑꯃꯗꯤ ꯃꯅꯝꯃꯁꯤꯡ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯔꯥꯎꯅ, ꯏꯅꯝꯃ, ꯅꯣꯏ ꯂꯥꯛꯄ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ. ꯃꯅꯝꯃ ꯑꯍꯜꯅ, ꯀꯩꯅꯣ ꯅꯪꯕꯨ ꯅꯈꯣꯡ ꯇꯤꯛꯏ ꯍꯥꯏꯔꯒ ꯏ ꯄꯥꯎꯁꯨ ꯍꯥꯏꯔꯛꯇꯦ? ꯏꯅꯝꯃ, ꯏꯃꯨꯡꯁꯤꯗ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯇꯦ. ꯃꯕꯨꯡ ꯑꯍꯜꯅ, ꯕꯦꯝꯃ, ꯏꯃꯨꯡꯁꯤꯗ ꯅꯃꯥ ꯅꯆꯥ ꯅꯣꯏ ꯑꯍꯨꯝꯈꯛ ꯂꯩꯔꯒ ꯑꯁꯨꯛ ꯃꯅꯤꯜ ꯅꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯋꯥꯗꯨ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ, ꯃꯅꯝꯃ, ꯆꯥꯏꯔꯤꯕ ꯀꯣꯜꯂꯤꯛꯁꯤ ꯂꯣꯏꯁꯤꯜꯂꯨ. ꯐꯖꯇꯣꯟ ꯇꯧꯁꯤꯟꯅꯗꯨꯅ, ꯃꯍꯥ ꯄꯥꯄꯤꯒꯤ ꯃꯧꯗꯣ, ꯑꯗꯨꯅ ꯉꯔꯥꯡ ꯑꯩꯒꯤ ꯆꯥꯛ ꯄꯨꯁꯤꯜꯂꯛꯄꯗꯣ ꯍꯔꯥꯎ ꯄꯨꯁꯤꯜꯂꯛꯇꯕ ꯑꯗꯨꯗ ꯁꯥꯎꯅꯤꯡꯗꯅ ꯑꯩꯅ ꯂꯪꯊꯣꯛꯄꯒꯤ ꯆꯥꯏꯔꯤꯕꯅꯤ ꯀꯣꯜꯂꯤꯛꯁꯤꯡꯁꯤ. ꯃꯕꯨꯡ ꯑꯇꯣꯝꯕꯅ, ꯏꯕꯨꯡꯒꯤ ꯐꯖꯇꯣꯟ, ꯅꯆꯥꯅꯨꯄꯥꯅ ꯄꯥꯝꯖꯅ ꯊꯤꯔꯨꯔꯤꯕ ꯅꯃꯧꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯔꯥꯏꯔꯤꯕꯕꯨ? ꯏꯕꯨꯡ ꯋꯥ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ. ꯅꯨꯡꯉꯥꯏꯕ ꯄꯥꯝꯗꯕ ꯃꯤꯑꯣꯏꯕ ꯀꯅꯥ ꯂꯩꯔꯝꯒꯅꯤ? ꯑꯗꯨꯕꯨ ꯂꯥꯏꯕꯛꯇꯗꯤ ꯑꯋꯥꯕꯇꯅ ꯃꯁꯔꯨꯛ ꯑꯣꯏꯌꯨ ꯇꯝꯂꯛꯂꯕꯅꯤꯅ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯆꯦꯟꯒꯅꯤ? ꯐꯖꯇꯣꯟꯅ, ꯇꯥꯇꯣꯟ, ꯀꯩꯅꯣ ꯍꯥꯏꯗꯨꯕꯨ? ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯕꯦꯝꯃ, ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ
ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯗꯨꯅ ꯅꯆꯥ ꯅꯃꯧꯗꯨ ꯑꯣꯟꯁꯤꯜꯂꯒ ꯉꯥꯡ ꯁꯛꯇꯨꯅ ꯑꯣꯠꯇꯅ ꯅꯩꯗꯅ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯁꯣꯏꯕ ꯇꯥꯟꯖꯥꯗ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯤꯑꯣꯏꯕꯅ ꯑꯍꯦꯟꯕ ꯌꯥꯝ ꯄꯥꯝꯂꯕꯁꯨ ꯑꯐꯕ ꯈꯛ ꯑꯣꯏꯗꯦꯀꯣ ꯅꯪꯒꯤ ꯂꯩꯔꯤꯕ ꯅꯃꯥꯟ ꯅꯆꯥꯡ ꯃꯌꯥꯝꯁꯦ ꯅꯆꯥꯅꯨꯄꯥꯒꯤ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯃꯥꯒꯤ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯒꯤ ꯑꯣꯏꯗꯣꯏꯅꯣ ꯇꯥꯇꯣꯟ ꯑꯗꯨꯗ ꯃꯧꯗꯣ ꯅꯨꯡꯁꯤꯗꯕꯗ ꯏꯆꯥꯗꯨꯁꯨꯅꯦ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯦ ꯏꯆꯥꯅꯨꯄꯥꯗꯣ ꯑꯩꯅꯗꯤ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕ ꯑꯗꯨꯒ ꯃꯥꯅ ꯃꯃꯥ ꯑꯩꯕు ꯍꯟꯅꯒ ꯌꯦꯡꯂꯝꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇꯣ ꯆꯤꯡꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕꯅꯤ ꯑꯩ ꯈꯜꯂꯨꯔꯒ ꯌꯥꯝ ꯄꯦꯟꯗꯦꯗ ꯑꯩ ꯄꯦꯟꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯍꯥꯏꯔꯒ ꯀꯞꯇꯨꯝ ꯀꯞꯂꯛꯏ ꯃꯅꯝ ꯑꯍꯜꯅ ꯐꯖꯇꯣꯟ ꯅꯆꯥ ꯅꯃꯧꯕꯨ ꯀꯧꯁꯤꯟꯗꯨꯅ ꯐꯖꯅ ꯂꯩꯃꯤꯟꯅꯧ ꯑꯗꯨꯒ ꯃꯧꯗꯨꯁꯨ ꯌꯦꯡꯕꯗ ꯌꯥꯝ ꯏꯪ ꯇꯞꯄꯤ ꯃꯥꯅ ꯅꯉꯣꯟꯗ ꯑꯀꯥꯏꯕ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ ꯐꯖꯇꯣꯟ ꯃꯥꯗꯤ ꯃꯆꯥ ꯃꯃꯧꯅ ꯆꯠꯈꯤꯕꯗꯨ ꯈꯪꯍꯧꯗ꯭ꯔꯤ ꯑꯗꯨꯅ ꯍꯪꯉꯤ ꯏꯅꯝꯃ ꯃꯣꯏꯗꯤ ꯀꯗꯥꯏ ꯂꯩꯍꯧꯔꯤꯕ ꯅꯆꯥꯅꯨꯄꯥꯅ ꯅꯃꯧꯗꯣ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯋꯥꯏ ꯑꯗꯨꯝ ꯁꯪꯉꯦ ꯆꯠꯀꯦꯁꯨ ꯆꯠꯈꯤꯁꯅꯨ ꯃꯣꯏ ꯂꯩꯔꯒ ꯑꯩ ꯈꯣꯏꯗꯧꯁꯤ ꯌꯥꯝ ꯁꯧꯒꯠꯂꯤ ꯃꯕꯨꯡ ꯑꯍꯜꯅ 이bun기 ꯐꯖꯇꯣꯟ ꯅꯪ ꯋꯥꯈꯜ ꯇꯥꯔꯣꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅ ꯍꯌꯦꯡ ꯁꯤꯗ ꯁꯤꯔꯛꯂꯕ ꯇꯥꯟꯖꯥꯗ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯅꯆꯥꯅꯨꯄꯥꯒ ꯅꯃꯧꯒ ꯅꯠꯇꯅ ꯀꯅꯥꯝꯇ ꯂꯩꯔꯛꯂꯣꯏ ꯑꯩꯈꯣꯏꯁꯨ ꯇꯣꯏꯅ ꯂꯥꯛꯄ ꯉꯝꯗꯕꯅꯤꯅ ꯅꯪꯕꯨ ꯌꯦꯡꯁꯤꯟꯕ ꯉꯝꯂꯣꯏꯗꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯐꯖꯇꯣꯟꯒꯤ ꯃꯅꯥꯛꯇ ꯃꯅꯝ ꯑꯍꯜꯒ ꯃꯕꯨꯡꯒ ꯂꯩꯕꯤꯗꯨꯅ ꯃꯥꯒꯤ ꯃꯈꯣꯡꯗꯨ ꯐꯅꯕ ꯂꯥꯌꯦꯡꯂꯝꯃꯤ ꯑꯗꯨꯗꯒꯤ ꯐꯖꯇꯣꯟꯒꯤ ꯃꯈꯣꯡꯁꯨ ꯄꯨꯔꯥ ꯐꯔꯛꯇꯨꯅ ꯃꯕꯨꯡ ꯍꯣꯏꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯆꯍꯤ ꯑꯃꯔꯣꯝꯗꯤ ꯐꯥꯔꯛꯂꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯄꯥꯎꯗꯤ ꯇꯥꯈꯤꯗ꯭ꯔꯦ ꯑꯗꯨ ꯐꯥꯎꯕ ꯐꯖꯇꯣꯟ ꯊꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯝꯗꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯄꯥꯔꯤ ꯃꯇꯩ ꯃꯅꯥꯎꯗꯤ ꯅꯣꯡꯃꯇ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯐꯖꯇꯣꯟ ꯅꯨꯡꯁꯥ ꯊꯤꯔꯛꯇꯨꯅ ꯃꯄꯥꯝꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯃꯅꯝ ꯑꯍꯜꯅ ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯏꯕꯗꯨꯅꯤ ꯉꯜꯂꯤꯉꯩꯁꯤꯗ ꯅꯆꯥꯅ ꯃꯧꯗꯣ ꯀꯧꯁꯤꯜꯍꯧꯔꯣ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯅꯪꯁꯨ ꯈꯥꯡ ꯍꯦꯛꯇ ꯈꯥꯡꯉꯤꯗꯣ ꯏꯕꯦꯝꯃ ꯑꯗꯣ ꯏꯅꯝꯃ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯇꯥꯇꯣꯟꯒꯗꯣ ꯏꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯄꯤꯌꯨ ꯍꯥꯏꯌꯨꯕ ꯈꯪꯗ꯭ꯔꯦꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯤꯒ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯌꯦꯠꯁꯤꯜꯂꯛꯏꯕ ꯐꯖꯇꯣꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯇꯞꯅ ꯌꯥꯔꯦ ꯏꯅꯝꯃ ꯑꯩ ꯆꯠꯂꯒꯦ ꯃꯅꯝꯃ ꯇꯣꯝꯕꯤꯗꯨ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯀꯣꯁꯤ ꯀꯣꯠꯂꯒ ꯍꯥꯏꯔꯛꯏ ꯐꯖꯇꯣꯟ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯆꯟꯅ ꯃꯥꯏꯊꯣꯡ ꯁꯨꯛꯊꯔꯤꯗꯤ ꯀꯔꯤꯒꯤꯅꯣ ꯐꯖꯇꯣꯟ ꯉꯁꯤꯗꯤ ꯈꯪꯂꯤ ꯃꯥꯒꯤ ꯃꯄꯥꯝꯒꯤ ꯃꯕꯨꯡ ꯃꯅꯝꯃꯁꯤꯡꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯅ ꯇꯞꯅ ꯏꯅꯝꯃ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯩ ꯆꯠꯂꯒꯦ ꯃꯅꯝ ꯇꯣꯟꯅ ꯕꯦꯝꯃ ꯅꯪ ꯉꯛꯄ ꯃꯤ ꯂꯩꯇꯦ ꯅꯪꯅ ꯍꯦꯛ ꯄꯣꯛꯆꯕ ꯅꯆꯥꯅ ꯂꯧꯔꯤꯕ ꯅꯃꯧ ꯅꯨꯄꯤ ꯐꯥꯎꯕ ꯅꯈꯨꯠ ꯄꯦꯟꯅ ꯑꯣꯠꯈꯤꯗꯥꯏꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯌꯨꯝꯁꯤꯗ ꯂꯥꯛꯇꯨꯅ ꯀꯞꯁꯤ ꯂꯥꯎꯁꯤꯟꯅꯔꯅꯨ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯑꯃꯃꯝ ꯄꯥꯜꯂꯤꯕꯅꯤꯅ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯐꯖꯇꯣꯟ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟ ꯊꯣꯛꯂꯛꯏ ꯐꯖꯇꯣꯟ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯅꯝꯃ ꯑꯅꯤꯗꯨꯅ ꯍꯥꯏꯅꯍꯧꯏ ꯏꯆꯦ ꯌꯦꯡꯉꯨ ꯑꯩꯈꯣꯏꯁꯨ ꯏꯆꯥ ꯏꯃꯧ ꯂꯣꯏꯅ ꯐꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯇ ꯏꯃꯧ ꯃꯄꯥꯝ ꯂꯥꯏꯔꯕꯤ ꯄꯨꯔꯦꯗꯅ ꯑꯣꯠꯈꯤꯕ ꯂꯩꯇꯦ ꯈꯔ ꯋꯥꯕꯗꯨꯒꯤ ꯍꯦꯟꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯋꯥꯗ꯭ꯔ ꯏꯆꯦ ꯆꯨꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏ ꯐꯖꯇꯣꯟꯁꯦ ꯃꯕꯨꯛꯁꯨ ꯐꯠꯇꯕꯅꯤ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯌꯨꯝꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯏꯅꯦꯝꯕꯣꯛꯇꯣ ꯂꯩꯕꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦꯕꯨ ꯃꯈꯣꯏꯅꯤ ꯆꯪꯗꯅ ꯏꯕꯥꯅꯤ ꯑꯣꯠꯈꯤꯕ ꯃꯌꯥꯝꯗꯨꯅꯤ ꯑꯩꯁꯨ ꯑꯃꯠꯇ ꯀꯥꯎꯗ꯭ꯔꯤꯁꯦ ꯃꯥꯁꯨ ꯃꯈꯩ ꯐꯪꯂꯒ ꯈꯪꯉꯦꯗꯣ ꯇꯧꯔꯦꯗꯣ ꯃꯥꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯣꯠꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯆꯥ ꯃꯃꯧꯅ ꯃꯥꯕꯨ ꯍꯟꯅ ꯌꯦꯡꯕꯤꯔꯛꯇ꯭ꯔꯦ ꯁꯣꯝꯗꯅ ꯐꯖꯇꯣꯟ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯥꯡꯒꯣꯜꯒꯤ ꯈꯣꯡꯇꯦꯟꯗꯨꯗ ꯉꯥꯊꯗꯨꯅ ꯐꯝꯂꯒ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯂꯨꯔꯤꯕꯅꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯅꯦ ꯍꯥꯏꯗꯨꯅ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯏꯇꯨꯡꯗ ꯇꯥꯔꯤꯕ ꯏꯃꯤꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪ ꯍꯜꯂꯨ ꯏꯃꯥꯅ ꯅꯪꯕꯨ ꯉꯥꯏꯔꯤꯅꯤ ꯅꯄꯥꯅ ꯊꯝꯕꯤꯔꯝꯕ ꯂꯧ ꯏꯪꯈꯣꯜ ꯃꯌꯥꯝ ꯑꯁꯦ ꯏꯆꯥꯒꯤ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯧꯁꯨ ꯂꯥꯏꯔꯕꯤ ꯏꯃꯧ ꯅꯠꯇꯦ ꯃꯅꯦꯝ ꯑꯩꯅ ꯏꯃꯧꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯇꯨꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕꯤ ꯏꯃꯧꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯎꯠꯂꯒꯦ ꯅꯈꯣꯏ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯍꯜꯂꯛꯈꯣꯀꯣ ꯑꯗꯨꯒ ꯁꯣꯝꯗꯅ ꯄꯥꯔꯤꯒꯤ ꯃꯥꯃ ꯑꯍꯜꯗꯨ ꯂꯥꯛꯇꯨꯅ ꯃꯃꯥꯅ ꯃꯈꯣꯏꯕꯨ ꯍꯪꯕꯗ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯝꯃꯤ ꯏꯕꯦꯊꯣꯏꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯣꯏꯇꯥꯗ ꯀꯨꯏꯔꯦ ꯏꯕꯥꯅꯤꯅ ꯏꯃꯥꯕꯨ ꯃꯇꯣꯝꯇ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯝꯂꯤꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯁꯦ ꯉꯥꯏꯈꯣ ꯃꯇꯝ ꯈꯔ ꯌꯦꯡꯈꯤꯁꯤ ꯑꯩꯁꯨ ꯏꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯤꯕꯅꯤ ꯏꯃꯥꯒꯤ ꯀꯥ ꯍꯦꯟꯕ ꯃꯇꯧꯗꯨꯗ ꯋꯥꯈꯜ ꯇꯥꯍꯟꯒꯦ ꯍꯣꯠꯅꯕꯅꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯥꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯃ ꯑꯩꯈꯣꯏ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯑꯗꯣ ꯃꯥꯃꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯍꯟꯗꯛꯇꯤ ꯅꯃꯥꯗꯣ ꯅꯅꯦ ꯑꯅꯤꯅꯁꯨ ꯐꯖꯅ ꯆꯩꯈ꯭ꯔꯕꯅꯤ ꯅꯣꯏꯁꯨ ꯀꯨꯏꯅꯗꯤ ꯂꯩꯔꯅꯨꯀꯣ ꯍꯣꯏ ꯃꯥꯃ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯒꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ
ꯑꯗꯨꯕꯨ ꯐꯖꯇꯣꯟꯗꯤ ꯃꯁꯥꯒꯤ ꯋꯥꯈꯜꯗ ꯂꯩꯃꯟ ꯑꯣꯏꯗꯨꯅ ꯑꯅꯥꯕ ꯂꯣꯏꯅꯔꯦ꯫ ꯆꯥꯛꯁꯨ ꯐꯖꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗ꯭ꯔꯦ, ꯑꯗꯨꯅ ꯃꯁꯥꯗꯨ ꯌꯥꯝ ꯁꯣꯟꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯐꯖꯇꯣꯟꯁꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯒ ꯌꯥꯅꯕ ꯀꯅꯥꯝꯇ ꯂꯩꯇꯕ ꯃꯔꯝꯅ ꯅꯣꯡꯃꯇꯁꯨ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯇꯪ ꯆꯪꯂꯛꯇꯨꯅ ꯍꯪꯂꯗ꯭ꯔꯤ꯫ ꯑꯗꯨꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯒ ꯃꯍꯥꯛꯀ ꯌꯨꯝ ꯍꯦꯛ ꯊꯪꯅꯅ ꯂꯩꯕ ꯃꯦꯝꯇꯣꯟꯒꯤ ꯃꯅꯥꯛꯇ ꯁꯣꯜꯂꯤ ꯂꯥꯛꯇꯨꯅ ꯃꯪꯒꯣꯜꯗꯨꯗ ꯐꯝꯂꯔꯦ꯫ ꯃꯦꯝꯇꯣꯟꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ, ꯐꯖꯇꯣꯟꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯎꯅꯨꯄꯥꯅ ꯍꯦꯛ ꯂꯧꯔꯤꯕ ꯅꯨꯄꯤꯅꯤ꯫ ꯃꯥꯒꯤꯗꯤ ꯃꯧ ꯃꯆꯤꯜ ꯃꯅꯥꯎꯅꯤ꯫ ꯃꯦꯝꯇꯣꯟꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨ ꯃꯁꯦꯅ ꯌꯥꯝ ꯊꯥꯖꯗꯅ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯍꯪꯗ ꯌꯥꯗꯕꯒꯤ ꯍꯪꯂꯛꯏ꯫ "ꯁꯤꯌꯥ, ꯀꯩꯅꯣ ꯌꯥꯝ ꯊꯥꯖꯗꯅ ꯃꯪꯒꯣꯜꯁꯤꯗ ꯐꯝꯂꯒ ꯂꯩꯕꯤꯔꯝꯂꯤꯕꯁꯤꯕꯣ? ꯀꯔꯤ ꯂꯩꯔꯒꯦ?" ꯐꯖꯇꯣꯟ ꯇꯞꯅ, "ꯃꯦꯝꯇꯣꯟ, ꯏꯆꯦꯁꯤ ꯏꯁꯥꯅ ꯇꯧꯖꯔꯨꯕ ꯄꯥꯎꯒꯤ ꯃꯍꯩ ꯐꯪꯂꯦ꯫ ꯑꯗꯨꯅ ꯂꯥꯟꯗꯕ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯔꯥꯜ ꯄꯨꯝꯕ ꯉꯥꯛꯄꯤꯌꯨ ꯍꯥꯏꯒꯦ ꯂꯥꯛꯂꯤꯕꯅꯤ." ꯃꯦꯝꯇꯣꯟ ꯀꯣꯆꯤ ꯀꯣꯠꯄ ꯋꯥꯍꯩꯅ, "ꯏꯆꯦ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯈꯟꯗꯦꯗ꯫ ꯏꯆꯦꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤꯅꯤꯗꯣ, ꯅꯅꯥꯎ ꯑꯩꯗꯤ ꯂꯥꯏꯔꯕꯤꯅꯤ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤ ꯏꯆꯦꯅ ꯂꯥꯏꯔꯕꯤ ꯅꯅꯥꯎꯗ ꯂꯥꯜꯂꯦ ꯀ ꯍꯥꯏꯕꯗꯣ ꯄꯛꯆꯕ ꯈꯔ ꯋꯥꯠꯂꯤ꯫ ꯃꯦꯝꯇꯣꯟ, ꯅꯪ ꯏꯆꯦꯗ ꯁꯥꯎꯒꯅꯨ꯫ ꯏꯆꯦꯁꯤ ꯉꯁꯤꯗꯤ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯃꯇꯝꯁꯤꯗ ꯈꯪꯂꯛꯏ, ꯃꯤꯑꯣꯏꯕꯅ ꯅꯥꯄꯜ ꯌꯥꯝ ꯇꯧꯔꯕꯁꯨ ꯀꯣꯟꯅ ꯊꯪꯗ ꯃꯤꯁꯛ ꯑꯗꯨꯒꯤ ꯋꯥ ꯇꯥꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕꯗꯣ." ꯃꯦꯝꯇꯣꯟꯁꯨ ꯍꯧꯈꯤꯕꯗ ꯐꯖꯇꯣꯟꯅ ꯃꯈꯣꯏꯕꯨ ꯈꯔ ꯋꯥꯏ ꯍꯥꯏꯗꯨꯅ ꯍꯟꯊꯅ ꯈꯟꯗꯨꯅ ꯄꯣꯠ ꯑꯃꯇꯪ ꯍꯪꯕꯗ ꯏꯁꯧ ꯏꯔꯥꯡ ꯂꯥꯡꯗꯨꯅ ꯂꯩꯇꯦ ꯍꯥꯏꯅ ꯑꯃꯠꯇ ꯄꯤꯈꯤꯗꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨ ꯄꯦꯟꯗꯕꯗꯒꯤ ꯃꯥꯁꯨ ꯈꯔ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯆꯦ, ꯁꯦꯜ ꯄꯥꯏꯕꯤ ꯏꯆꯦꯒꯤ ꯃꯤꯆꯪ ꯋꯥꯠꯂꯣꯏ, ꯑꯗꯨꯅ ꯀꯅꯥꯗꯅꯣ ꯋꯥꯀꯠꯂꯨꯔꯣ." ꯐꯖꯇꯣꯟ ꯇꯨꯃꯤꯟ ꯍꯧꯒꯠꯂꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗ ꯀꯅꯥꯗꯒꯤ ꯃꯇꯦꯡ ꯂꯧꯁꯤꯒꯦ ꯍꯥꯏꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯄꯗ ꯃꯥꯕꯨ ꯎꯕ ꯃꯤꯑꯣꯏꯁꯤꯡꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯉꯥꯡꯅꯕꯤꯗ꯭ꯔꯤ ꯃꯆꯥ ꯃꯃꯧ ꯇꯥꯟꯊꯣꯛꯄ ꯉꯝꯕꯤ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯅ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯄꯥꯔꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯄꯥꯔꯤ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯃꯥꯕꯨ ꯀꯧꯏ꯫ "ꯏꯃꯥ, ꯏꯃꯥ!" ꯐꯖꯇꯣꯟ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯅ ꯈꯨꯝꯂꯛꯏ꯫ "ꯀꯅꯥꯅꯣ? ꯑꯩ ꯀꯥꯗ ꯍꯤꯞꯂꯤꯌꯦ." ꯏꯕꯦꯊꯣꯏ ꯑꯃꯗꯤ ꯄꯥꯔꯤ ꯃꯇꯩ ꯃꯅꯥꯎ ꯆꯪꯂꯛꯇꯨꯅ ꯄꯥꯔꯤ, "ꯏꯃꯥ, ꯑꯩꯅꯦ." ꯐꯖꯇꯣꯟ ꯃꯇꯝ ꯀꯨꯏꯅ ꯇꯥꯕ ꯐꯪꯂꯨꯗ꯭ꯔꯕ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ, "ꯏꯕꯨꯡꯉꯣ, ꯅꯪ ꯅꯍꯥꯟ ꯃꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ? ꯏꯃꯥ, ꯏꯆꯥꯒꯤ ꯁꯛꯇꯝ ꯎꯗꯕꯗ ꯌꯥꯝ ꯋꯥꯏꯅꯦ, ꯏꯃꯥ, ꯌꯥꯝ ꯋꯥꯏ." ꯍꯥꯏꯔꯒ ꯀꯞꯂꯛꯏ ꯏꯕꯦꯊꯣꯏ ꯇꯞꯅ꯫ "ꯏꯃꯥꯕꯨ ꯍꯛꯆꯥꯡ ꯉꯝꯗꯕ꯭ꯔꯣ?" "ꯃꯧ, ꯏꯃꯥꯁꯦ ꯏꯆꯥꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕ ꯊꯕꯛꯀꯤ ꯃꯍꯩ ꯐꯪꯉꯤ. ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯂꯛꯄꯗ ꯅꯈꯣꯏ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ. ꯏꯅꯦꯝꯒꯤ ꯏꯕꯦꯊꯣꯏ, ꯏꯅꯦꯝ ꯅꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ. ꯂꯥꯎ, ꯉꯁꯤꯗꯒꯤ ꯏꯅꯦꯝꯅ ꯅꯪꯕు ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯇꯨꯅ ꯑꯩꯒꯤ ꯏꯃꯧꯗꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯂꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕꯤꯅꯤ ꯍꯥꯏꯒꯅꯤ." ꯏꯕꯦꯊꯣꯏ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯒ, "ꯏꯃꯥ." ꯄꯥꯔꯤꯅ, "ꯏꯃꯥ, ꯅꯆꯥ ꯅꯃꯧ ꯑꯩꯈꯣꯏꯕꯨꯁꯨ ꯉꯥꯛꯄꯤ. ꯏꯃꯥꯕꯨ ꯋꯥꯈꯜ ꯇꯥꯍꯟꯒꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯈꯔ ꯏꯃꯥꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯑꯊꯥꯞꯄ ꯈꯨꯜ ꯑꯃꯗ ꯂꯩꯔꯨꯔꯦ." ꯐꯖꯇꯣꯟ ꯃꯆꯥ ꯃꯃꯧ ꯑꯅꯤꯕꯨ ꯀꯣꯟꯁꯤꯟꯗꯨꯅ, "ꯏꯃꯥ ꯋꯥꯈꯜ ꯇꯥꯔꯤꯕꯨ, ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯔꯒꯗꯕꯅꯤ." ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇꯗꯤ ꯐꯖꯇꯣꯟꯁꯨ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯐꯠꯇꯕ ꯍꯥꯏꯕ ꯋꯥꯈꯜꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯆꯥ ꯃꯃꯧꯅ ꯃꯥꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯈꯤ꯫